Mayam Kurumjeri, Adam Ming Tabiri Basi, Times of Manipur, TOMTV, Akan Pudun Luxury Bakudol, Health and Wellness, Health and Wellness, Huxel Gamari Lena Ba, Dumlabat Horama Makani, Mamangi Pisosing Daikoina, Expert Kia Puduna Tungan Tungan Balena Sing, Tungan Balayung Singamadi Masigi, Lying Singi Matanga, Equina Kanajakre. Nasi Equina Yam important Oiba topic Hijabatari Amaka Puduna Luxury, Nasigi Akogi Kanoina, resource person in a Langston Bikador Nasi guest say Dr. Diamond, Senior Medical Officer, District TB Center, Porompat, Infalis, Dr. Bohan Mutara Okchari. Nasi Equina Kana Jagadoriba, a quickie topic asi HIV, Amadi AIDS, Hariba, topic asidani, AIDS, Equi, Laina, and Hybidi, Langanina, a Kanjay doctor, Masi syndrome, Makanina, expressing the so Hybidi. Ado Quickie, Tungan Tungan be NGO sing, Adagi, Langakioiba, Tungan Tungan, but Tabatorum sing, number of Morakanda, HIV, Sandora Pagi, Amadi, Masigi basic over sing city, Mayam Puno Kanaraga, Later Banina, Dr. Gayabasi, Lozerga, Nasi City, HIV, AIDS, Kimatanga, Housing Medical Science, Karai chocolate game, lying Sikaramatory, Bagay Matang, the head of focus of the game. Aduga, a hundred Aquina, Mayam Puna, Kamina Naba, HIV, Paklaba, HIV positive for the Hijabatare, Mio Yamana Sariba, Hidagasi, ART, antiretroviral therapy, and a Kanari Hidaga Masi Matang, the Kitan Habi. Hamada, Haidu, Sagi, HIV, SSC, Malian, the Kanga Batada, Tlermro, Duga basic, Magi. Kaitare, my route of transmission, I'm missing the Todong Nairobi, Tok Tadra, Madam the I am an alum ever in Arbanga in a Tobanina. I do Huzi Laiba, changing train, Anova, Laiba, Canosidity, come to give treatment therapies never come. I didn't say, Mike specific Yam Kaknaba disease later. I couldn't have a TB Harrison, TB make an Halu TB Nidana. The malaria game make an Andozi malaria Handonina. I shall be making a carina Handono see a kind of late table. Mana Hidi I be making a tourist kaino, quickie immune system sonda halapa. I don't say immune system sonda aganda, Maggie label and cook lady aquina. Quickie quinas immune levels CD4 count, quickie adugi parameter do not my label am there gives it my olive. I don't say HIV infection ga AS ka gi differentiation ji CD4 count da yamba base tawe koina magi normally akhoi mongoloid kano singi lefam thokpa magi sang si 400 tina 1600 mai oil karigumba CD4 count chani inta chani makha da haidi ba singsibu ne ba koina AS harga kanton khangnari se mayam ASIC kayumba khoi define tok tar ga di koi advanced stage of HIV infection hedi almost akhoi stage khara advance koi salaba hadi immunity amna low bena maram oira kanda atop top anaba mayam lakpa yabagi possibility mayam amakak lerakpa koi mioi bani hingi si immune gi mapane hingini koi immune gi le kano si yaudra di mioi ba si hing ba ngamde hadi mahik mutang mayam sini yom dan kano oidoni aduna asai gi akhoi gi HIV virus sina immune system hantalak panina kano se protective powers loimak kano to gi doni ma gi doni hana aduna HIV na tawji am samna harabada anaba mayam chang na bagi gate so hangbira magum bane ba mayam chang horoina adugum bucket noni adu hairibasi kanwasi HIV haiba kan masi infected oiraba ko sigi se han mamangi dati HIV mahik sibu chang hargadi khogi life si book tawre haibagi mongda ko haidi hopelessness ki phibam khutlaim badu hujikti oidre maram di sagi antiretroviral therapy asi kano tokpade thokpade gi nemko 1990 ga 5 atwai de gi chaba hongnak pane khogi manipur da 1997 ni chaba hobu yaure aduga drug oina manipur kano india gi oina phangbasi 2000 atwai de gi oina phange bako mamang de di mapane gi leir ko ni charme aduna sagi antiretroviral therapy si tokpade gi di sagi magi quality of life adagi kano ki khoi survive to bagi my lifespan is almost comparable to a normal person na compare to ya pai sang da leire hojik se khoi gi manipur da su sagi kano se hamata di CD4 count yam nemba mi sing da oina preference bi khotana yam torme bu si su to budi kano ne WHO gi guideline da khoi national gi ona su khoi gi na ko gi guideline gi makha da main sali khona aduna sagi hamada leram basi 200 ki makha leba kai dang hana cha ga tong le na ko do yari gi di HIV gi kano se ART cha basi delay to dong ni lem adagi di mathang da amuk lak pasina amuk 350 gi makha na traga adwai gi the range leba da ART cha ba ho dong ni la do hujikti no no ba train da kamai la ke bo test and treat na
ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯗꯤ CD4 ꯀꯥꯎꯟ ꯅꯦꯝꯒꯦꯔꯥ ꯋꯥꯡꯒꯦꯔꯥ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯣ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯀꯩꯝ ꯇꯧꯕꯤꯗ꯭ꯔꯤ ꯑꯅꯥꯕ ꯂꯩꯇꯦꯅ ꯑꯅꯥꯕ ꯂꯥꯛꯄ ꯉꯥꯏꯔꯅꯨ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ARTꯁꯤ ꯆꯥꯕ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯜꯂꯒꯗꯤ ꯍꯥꯏꯔꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯏꯟꯐꯦꯛꯁꯟ ꯃꯌꯥꯝꯁꯤ ꯑꯝꯇ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯂꯥꯏꯐ ꯑꯃ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯌꯥꯅꯕꯒꯤ ꯑꯆꯧꯕ ꯃꯤꯟꯁ ꯑꯃꯅꯤ ART ꯆꯥꯔꯤꯕ ꯄꯦꯁꯦꯟꯁꯤꯡꯁꯤꯗ ꯀꯥꯟꯅꯕꯁꯤꯡꯁꯤꯗꯤ ꯍꯥꯟꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥꯅꯦ ꯆꯨꯝꯃꯤ ꯀꯩꯒꯨꯝꯕ ꯍꯤꯗꯥꯛ ꯑꯃ ꯆꯥꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯃꯥꯒꯤ ꯁꯥꯏꯗ ꯏꯐꯦꯛ ꯑꯦꯗꯚꯔꯁ ꯏꯐꯦꯛ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯁꯨꯞꯅꯒꯤ ꯄꯥꯔꯥꯁꯤꯇꯥꯃꯣꯜ ꯒꯨꯂꯤ ꯑꯃꯇꯪ ꯆꯥꯕ ꯐꯥꯎꯗ ꯑꯗꯨꯝ ꯁꯥꯏꯗ ꯏꯐꯦꯛ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯃꯣꯏꯗꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯀꯣꯛꯇꯦꯜ ꯊꯦꯔꯥꯄꯤ ꯀꯧꯏ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯤꯗꯥꯛꯁꯦ ꯃꯆꯜ ꯑꯃꯇꯪ ꯑꯣꯏꯗꯕ ꯃꯆꯜ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯆꯥꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯀꯣꯛꯇꯦꯜ ꯊꯦꯔꯥꯄꯤꯁꯤ ꯃꯥꯒꯤ ꯁꯥꯏꯗ ꯏꯐꯦꯛ ꯂꯣꯏꯅꯃꯛ ꯂꯩꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯔꯦꯟꯂꯤ ꯆꯥꯔꯤꯕꯁꯦ ꯑꯩꯈꯣꯏ TLE ꯑꯅ ꯑꯩꯈꯣꯏ ꯇꯦꯅꯣꯐꯣꯔꯕꯤꯟ ꯂꯥꯏꯃꯤꯕꯨꯗꯤꯟ efavirenz ꯑꯅ ꯀꯝꯕꯤꯅꯦꯁꯟ ꯑꯍꯨꯝꯁꯤ ꯄꯨꯜꯂꯒ ꯑꯣꯏꯅ ꯆꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯖꯤꯗꯣꯕꯨꯗꯤꯟ ꯂꯥꯏꯃꯤꯕꯨꯗꯤꯟ ꯅꯦꯕꯤꯔꯥꯄꯤꯟ ꯁ꯭ꯇꯥꯕꯨꯗꯤꯟ ꯀꯥꯏꯅ ꯀꯝꯕꯤꯅꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯅꯥꯀꯣꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁꯠ ꯂꯥꯏꯟ ꯁꯦꯀꯦꯟ ꯂꯥꯏꯟ ꯊꯥꯔꯠ ꯂꯥꯏꯟ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯐꯥꯔꯁꯠ ꯂꯥꯏꯟꯁꯦ ꯒ꯭ꯔꯨꯞ ꯑꯣꯐ ꯃꯥꯒꯤ ꯗ꯭ꯔꯒ ꯒ꯭ꯔꯨꯞ ꯈꯔ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇꯨꯗꯒꯤ ꯀꯩꯅꯣꯗꯣ ꯈꯟꯒꯠꯂꯒ ꯃꯆꯜ ꯑꯍꯨꯝ ꯆꯥꯕ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯪꯁꯟ ꯇꯧꯔꯛꯇ꯭ꯔꯀꯥꯟꯗ ꯑꯅꯥꯗꯔ ꯒ꯭ꯔꯨꯞ ꯑꯃꯃꯨꯛ ꯆꯦꯟꯖ ꯇꯧꯕꯗꯕꯨ ꯁꯦꯀꯦꯟ ꯂꯥꯏꯟ ꯀꯧꯋꯦꯕꯀꯣ ꯍꯧꯖꯤꯛꯁꯤ ꯐꯥꯔꯁꯠ ꯂꯥꯏꯟ ꯆꯥꯕ ꯑꯗꯨꯝ ꯂꯩꯔꯤ ꯁꯦꯀꯦꯟ ꯂꯥꯏꯟ ꯆꯥꯕꯁꯨ ꯐꯅꯌꯥꯝ ꯂꯩꯔꯦ ꯏꯚꯟ ꯊꯥꯔꯠ ꯂꯥꯏꯟ ꯆꯥꯕꯐꯥꯎꯗ ꯄꯦꯁꯦꯟ 2-3 ꯂꯩꯔꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯖꯤꯒꯅꯦꯇꯦꯠ ART ꯁꯦꯟꯇꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯐꯪꯍꯜꯂꯤ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯥꯏꯗ ꯏꯐꯦꯛ ꯃꯌꯥꯝꯁꯤ ꯀꯣꯞ ꯇꯧꯕꯗꯅꯤ ꯄꯦꯁꯦꯟ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯋꯥꯔꯤꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯎꯔꯝꯒꯅꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯕꯨꯗꯤꯟ ꯍꯥꯏꯅ ꯍꯤꯗꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯁꯥꯏꯗ ꯏꯐꯦꯛꯁꯤ ꯀꯩꯅꯣꯕꯨ ꯐꯦꯁꯤꯌꯦꯜ ꯂꯥꯏꯄꯣ ꯑꯦꯇ꯭ꯔꯣꯐꯤ ꯑꯅ ꯑꯩꯈꯣꯏꯒꯤ ꯆꯤꯛꯁꯤ ꯁꯪꯀꯟ ꯇꯧꯁꯟꯈꯤꯕ ꯐꯦꯠ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯌꯥꯎꯔꯤꯕ ꯐꯦꯠꯁꯤꯡꯁꯦ ꯁꯤꯒꯤꯁꯤ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥ ꯄꯨꯛꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯛꯁꯝꯒꯤ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯇꯧꯁꯜꯂꯒ ꯂꯩꯕꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯣꯕꯤꯌꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯕꯨꯗꯤꯟ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯦ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯐꯦꯖꯤꯡ ꯑꯥꯎꯠ ꯇꯧꯈ꯭ꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯊꯣꯏꯗꯣꯛꯅ ꯑꯗꯨꯒꯨꯝꯕꯒꯤ ꯁꯥꯏꯗ ꯏꯐꯦꯛꯇꯨꯗꯤ ꯂꯥꯛꯑꯔꯣꯏ ꯃꯔꯨꯑꯣꯏꯅ TLE ꯍꯥꯏꯅ ꯆꯥꯔꯤꯕ ꯇꯦꯅꯣꯐꯣꯔꯕꯤꯟ ꯂꯥꯏꯃꯤꯕꯨꯗꯤꯟ efavirenz ꯃꯁꯤꯒꯤ ꯁꯥꯏꯗ ꯏꯐꯦꯛꯁꯤꯅ ꯑꯃꯨꯛ individual ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯇꯦꯅꯣꯐꯣꯔꯕꯤꯟꯁꯤꯒꯤ ꯁꯥꯏꯗ ꯏꯐꯦꯛꯁꯤꯅ ꯑꯃꯨꯛ ꯕꯣꯟ ꯃꯤꯅꯔꯦꯜ ꯗꯦꯟꯁꯤꯇꯤ ꯁꯤꯗꯩꯗ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯍꯟꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯁꯤ ꯑꯣꯁꯇꯤꯌꯣꯃꯦꯂꯦꯁꯤꯌꯥꯒꯨꯝꯕ ꯍꯥꯏꯗꯤ ꯁꯔꯨꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯐꯇꯟ ꯑꯣꯏꯍꯜꯂꯛꯄꯀꯣ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯍꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯥꯏꯗ ꯏꯐꯦꯛ ꯂꯩ ꯂꯣꯡ ꯇꯥꯔꯝ ꯊꯦꯔꯥꯄꯤ ꯇꯧꯔꯀꯥꯟꯗꯅꯤꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯤ ꯂꯣꯏꯔꯀꯥꯟꯗ ꯌꯨꯔꯤꯟꯒꯤ ꯂꯥꯏꯟꯗ ꯖꯦꯅꯥꯏꯇꯤꯛ ꯌꯨरिꯅꯔꯤ ꯇ꯭ꯔꯦꯛ ꯁꯤꯗꯩꯗ ꯊꯣꯛꯂꯛꯀꯗꯕꯅꯤ나 ꯀꯤꯗꯅꯤꯗ ꯏꯐꯦꯛ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯑꯦꯗꯚꯥꯏꯁ ꯇꯧꯔꯤꯁꯤ ꯌꯥꯔꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯎ ꯍꯥꯏꯅ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ 2 ꯂꯤꯇꯔꯗꯩ ꯇꯥꯗꯅ ꯊꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯐꯖꯅ ꯐ꯭ꯂꯣꯁꯦ ꯐꯖꯅ ꯂꯩꯍꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯥꯏꯗ ꯏꯐꯦꯛꯁꯦ ꯌꯥꯔꯤꯈꯩ ꯃꯤꯅꯤꯃꯥꯏꯁ ꯇꯧꯍꯟꯕ ꯌꯥꯏꯑꯕ ꯑꯗꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯂꯥꯃꯤꯕꯨꯗꯤꯟ ꯑꯃ ꯌꯥꯎꯔꯤꯁꯤꯅ GI ꯑꯞꯁꯦꯠ ꯀꯧꯋꯦ ꯑꯩꯈꯣꯏ ꯍꯦꯛ ꯆꯥꯕꯗ ꯊꯨꯗꯨꯛ ꯂꯥꯎꯕ ꯑꯣꯅꯤꯡꯕꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯒꯤ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯔꯨꯕ ꯁꯥꯏꯗ ꯏꯐꯦꯛꯇꯤ ꯂꯩꯇꯦ ꯑꯗ ꯃꯥꯏꯁꯤꯗ ꯄꯦꯡꯀ꯭ꯔꯦꯇꯥꯏꯇꯤꯁ ꯑꯃꯗꯤ ꯌꯥꯎꯋꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯎꯕ ꯐꯪꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯒꯤ efavirenz ꯑꯅ ꯑꯃꯈꯛ ꯌꯥꯎꯋꯦ ꯃꯁꯤꯅ CNSꯀꯤ ꯕ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯅꯦꯕꯀꯣ ꯆꯦꯟꯖꯦꯁ ꯑꯃꯈꯛ ꯂꯥꯛꯍꯟꯕ ꯑꯍꯥꯟꯕ ꯆꯥꯕ ꯃꯇꯝꯗꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯗꯒꯤ ꯏꯚꯟ ꯉꯁꯥꯏꯒꯤ ꯁꯥꯏꯀꯣꯁꯤꯁꯀ ꯂꯥꯛꯇꯅ ꯃꯁꯥꯁꯦ ꯀꯤꯕꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯇꯧꯔꯛꯇꯅꯀꯣ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯐꯥꯎ ꯌꯥꯎꯋꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯑꯗꯨꯒ ꯃꯁꯤꯁꯦ ꯂꯣꯡ ꯇꯥꯔꯝ ꯁꯨꯝ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄꯋꯥꯔꯁꯦ ꯍꯟꯊꯔꯛꯄ ꯂꯥꯁꯇꯗꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯂꯥꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯂꯦꯇꯦꯁ ꯀꯩꯅꯣꯗ efavirenz ꯃꯍꯨꯠꯇ dolutegravir ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ इंटीग्रेस इनहिबिटरगी कनोदगी ग्रुपदगी अमना मसिगिसी महुत सिनबने हेना फनी हेना दुमाइना हाइदि नसाइगी हुजिक्सी अदुगी चेंज अमा लाकपा याबई पॉसिबिलिटी लै आइना फंगबा पाव पदा अनदर 2-3 मंथ्स तति डोल्टोगेबिना लोइम सिंगिबा याबई पॉसिबिलिटी लैबको मरमदि efavirenz सी ममनसु याम तांगबसु ओइदे कॉम्बिनेशन सैदा चाबदसु अदुम का हाइते कंबाइन हाइदि कोकटेल ओइना गुली अमतद लोइम पुजनगिबा याबा ओइबको अदुगा नसाइगी साइड इफेक्ट सिगी खलगांदा मसी लॉन्ग टर्म अखोइना चारगदि डेमेंशिया गुम्बा ब्रेन गी ओइबा अनाबसिंगसी लाकपा याबई पॉसिबिलिटी सि मयाम अमा उरकपनिना अदगी ममांगैदा अखोइनासु थेंगनरमगनि अखोइगी गाइनिकोमेस्टियाना अखोइगी मेल कन्वर्सिंगदा अखोइगी ब्रेस्ट डेवलप तौरक्तन खोरक्तन तौगिबा खरा अदुसु अनादर
ꯑꯩꯈꯣꯏꯒꯤ ꯐꯥꯏꯕ꯭ꯔꯦꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯁꯥꯏꯠ ꯏꯐꯦꯛꯅꯦꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯃꯌꯥꯝ ART ꯆꯥꯕ ꯄꯦꯁꯦꯟ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯁꯤꯗꯩꯗ ꯃꯁꯤꯒꯤꯁꯤ ꯁꯥꯏꯠ ꯏꯐꯦꯛꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯁꯤꯒꯤꯁꯤ ꯀꯣꯟꯒꯗꯒꯦ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯇꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯃꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕ ꯑꯃꯗꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤ ꯅꯥꯀꯣꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯣꯏ ꯍꯧꯖꯤꯛ ꯇꯧꯕꯗꯤ ꯃꯣꯏꯒꯤꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯤꯔꯛꯀꯗꯣꯏꯅꯤ ꯕꯖꯦꯠꯇ ꯑꯆꯧꯕ ꯑꯃ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯒ ꯈꯤꯇꯪ ꯗꯤꯂꯦ ꯇꯧꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯋꯤꯗꯤꯟ ꯗꯤꯁ 2-3 ꯃꯟꯁꯤꯗꯗꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯐꯪꯉꯤ ꯌꯥꯝꯅ ꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ART ꯆꯥꯔꯤꯕ ꯑꯦꯟꯇꯤ ꯔꯦꯇ꯭ꯔꯣꯚꯥꯏꯔꯜ ꯊꯦꯔꯥꯄꯤ ꯆꯥꯔꯤꯕ ꯄꯦꯁꯦꯟꯁꯤꯡꯅ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯕ ꯑꯩꯈꯣꯏ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯗꯣꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯔꯛ ꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ इरमदम फंगबा पोलमसिंगना इरमदम असिमक्तदा साजबा कंगलागी पोलमसिंग फंगबिरगनी लुहोंग पंथाना लाकपदा मियामगिदमक लेजरे लैमा कबोक लोइनना लुहोंगबगी यखनबा डिस्काउंट सु इजरी अकुप मरोलगिदमक कांटेक्ट तोबियु 8131877217 नत्रगा 9612056941 कंगला कबोक चाबियु यामना हावबनी कंगला लैमा कबोक ब्रेक की मतुंगदा मयाम बो मुखन नतनाम नोक्चरी डॉक्टर मखा ताबदा अखोइना मुख खंगजनिंगी सि अखोइगी ममांगदा अखोइ ब्रेक ममांगदा सानजगी बवारी सिंगदा डॉक्टर न थंबीगी बदा अखोइगी HIV ना इन्फेक्टेड ओइरबा मियोय अमदा तोंगान तोंगान बा लाइना क्या चंग नबगी सो हांगदोक पिरमबनी न थंबी लाइना से सिमा चल कदबनी हाबदी लेते अदु अखोइ डॉक्टर न सुम थेंगना बिरकपा मतमदा यामना चंगनबा तोइना चंगनबा हाइबा तारे लाइना से करी करी लाइना न ओइरबा मसिगी लाइना सिंगसी लाइंगबा मतमदा अखोइगी HIV पॉजिटिव ओइरबा मियोय अमदा लाइंगबगा अदुगा नॉर्मल पर्सन अमदा लाइंगबा करी करी खेनबदी ले थैंक यू अखोइना हुजिकी HIV सिना इम्यूनिटी डाउन तहलमेको जगी मागी तसेंगबदी अखोइना मांगसु हाबेट पनगरे अखोइना हुजिक मियोयबने हिंगिसी इम्यून की मपानने इम्यूनिटी याउद्रगदी लाइना मयाम लोइम योमकदोइनी अद इम्यूनिटी यामना डाउन कनो तौख्रबनिना नसाइगी आइना हमद पनगिरबा अखोइगी CD4 काउंट की कट ऑफ लेवल से 200 की मखादा लाखरगदी अखोइना एज हैना कैटेगरी अदुमाइना ओन चिंगरे एज से एडवांस स्टेज ऑफ HIV इन्फेक्शन बाय डेफिनेशन दुना ख्वाइदगी इन चंगन बसी खु TB इज वन ऑफ द कॉमनेस्ट OI एना लो OI से अपॉर्चुनिटी इन्फेक्शन है खुलोंग जाब लौरग चंगपा अनाबसिंग से OI एना खोइना यम समना माइना खंगने कोइ TB से ना ख्वाइदगी कॉमन OI अदगी अदुना तबा अतै अतोपा सैगी खरा एडवांस और अकांतदी फंगल इन्फेक्शन खोगी ब्रेन दा हागतना क्रिप्टोकोकल मेनिंजाइटिस काइदना अदगी मागी खोगी प्रोटोजोआ अमखलै खोगी टॉक्सोप्लाज्मोसिस ब्रेन दा इन्फेक्शन तोरक्तना को अदगी खरा साथीबा कैनोनिसिना अदगी PML गायना कोई ब्रेन की नाबा मयाम लै अदुना सैगी सुमनगी अदुना तबा अतोपा बैक्टीरियल इन्फेक्शन चेस्ट इन्फेक्शन तौबा अदगी खरा एडवांस होरगना PCP नमलै आमददी PCP सिगी मीनिंग सी निमोसिस्टिस केनाइ निमोनिया है हरम हुजिना ममिंग अमा चेंज तौरे निमोसिस्टिस जेरोवेची निमोनिया है अदबो मागी एब्रिब्रेशन दे अदुम लेहोबा अदगी सुमाइना तोपा ये अदगी अतोपा अमना कोइगी यामना ममांगाइ द ngaliंगाइ द तोपसे कैंसर मखन नाम का स्किन की कोइना कापोसिस सार्कोमा काइन अदुगुंबा सिंगदुदी उदरे हुजिकसे हाइदे अतै डेवलप ART कनो तौबदगी लाकबदगी एडवांस स्टेज कहीं स्टेट कनो कंट्री अतैददीना कोई एडवांस स्टेज लाकदब अनाबसिंग अमत उद्रे हजिसे PCP गुम्बा अदगी सैगी कापोसिस सार्कोमा गुम्बा कनोगुम्बसे अमत उद्रे हजिकति कइनोदा बिकॉज ऑफ एंटीरिट्रोवायरल थेरापी ने हैदि ngन्न ART से चाहोरमनिना मागी हाइदि एडवांस स्टेज ऑफ इन्फेक्शन तोरकन लाकदब अनाबसिंग से अमत उद्रे हजिकतिको कोई मणिपुर दसु याम का हेना सैगी ममांगाइदा सही हुजिते तरामई मंगाई ममांगदा ओइरमबको सही सिबनाबगी हाइदि मोर्टेलिटी एंड मोर्बिडिटी की रेट से याम वांगमबदु हुजिकती थोदोकना हाइदि लेत्रे हाइबो यारे HIV न मरम ओइरगा अमता असिया ना थोनदे हाइबो अदुम यारबनीबको हाइदि अखोइना ART सी मतम चानंगन कनो चाहौरगदी लोइमक हाइदि काइनी यामना क्वालिटी लाइफ अमा दुम फजना दुम मेंटेन तौबा यारबनिना बै TB से नॉर्मल पर्सन अमदा हाइदि इम्यूनो कॉम्प्रोमाइज ओइदबा हाइदि HIV की माइसी यावदबा पेशेंट अमदा नाबा TB गा अदि HIV इन्फेक्टेड ओइरबा इम्यूनो कॉम्प्रोमाइज ओइरबा पेशेंट अमदा नाबा TB अनी सी
ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗꯗꯤ ꯔꯦꯁꯄꯣꯟꯁꯁꯤ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯍꯥꯏꯗꯤ ꯈꯔ ꯈꯤꯇꯪ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯁꯟꯈ꯭ꯔꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯝꯃ꯭ꯌꯨꯟꯒꯤ ꯂꯦꯚꯦꯜꯁꯤꯅ ꯌꯥꯝ ꯍꯩꯊꯈ꯭ꯔꯕ ꯉꯁꯥꯏꯒꯤ CD4 ꯀꯥꯎꯟꯁꯤꯗꯩꯗ 50ꯒꯤ ꯃꯈꯥꯗꯒ ꯍꯩꯊꯈ꯭ꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦ ꯈꯤꯇꯪ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯔꯛꯑꯦꯕ ꯍꯥꯏꯗꯤ ꯇꯤꯕꯤ ꯈꯛꯇ ꯑꯣꯏꯔꯔꯣꯏꯕ ꯑꯗꯨꯗꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯏꯟꯐꯦꯛꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯗꯅ ꯍꯥꯏꯗꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯄ ꯇꯤꯕꯤꯁꯤꯗꯤ ꯃꯌꯥꯝꯒꯤ ꯁꯥꯙꯥꯔꯅ ꯂꯩꯅꯔꯤꯕ ꯇꯤꯕꯤꯁꯤ ꯑꯣꯏꯔꯛꯇ꯭ꯔꯦꯕ ꯑꯦꯇꯤꯄꯤꯀꯦꯜ ꯇꯤꯕꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯕꯦꯛꯇꯤꯔꯤꯌꯝ ꯑꯦꯕꯤꯌꯝ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯂꯩ ꯁꯤꯒꯤꯁꯤꯗ ꯃꯌꯥꯝ ꯆꯥꯅꯔꯤꯕ ꯅꯣꯔꯃꯦꯂꯤ ꯇꯤꯕꯤ ꯍꯤꯗꯥꯛ ꯆꯥꯅꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯐꯕ ꯉꯝꯃꯣꯏꯗꯕ ꯇꯣꯞ ꯇꯣꯞꯄ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯈꯛ ꯆꯥꯔꯛꯀꯗꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯒꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯑꯣꯡꯁꯤ ꯈꯦꯠꯅꯩ ꯑꯗꯨꯒ ꯉꯜꯂꯤꯉꯩꯗꯗꯤ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟ ꯑꯃꯗ ꯍꯥꯏꯗꯤ HIV ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯗꯕ ꯄꯦꯁꯦꯟ ꯑꯃꯗ ꯅꯥꯕ ꯇꯤꯕꯤꯗꯨꯒ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯕ ꯄꯦꯁꯦꯟ ꯑꯃꯗ ꯅꯥꯕ ꯇꯤꯕꯤꯁꯤꯒ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯔꯦꯁꯄꯣꯟꯁ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯏꯟꯐꯦꯛꯁꯟ ꯑꯇꯩ ꯑꯇꯩ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯈꯔ ꯕ꯭ꯔꯦꯟꯒꯤ ꯄꯟꯈ꯭ꯔꯤꯕ ꯀ꯭ꯔꯤꯞꯇꯣꯀꯣꯀꯦꯜ ꯃꯦꯅꯤꯟꯖꯥꯏꯇꯤꯁꯀꯨꯝꯕ ꯑꯗꯒꯤ ꯁꯦꯔꯦꯕ꯭ꯔꯦꯜ ꯇꯣꯛꯁꯣꯄ꯭ꯂꯥꯁꯃꯣꯁꯤꯁꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯤꯡꯁꯤ ꯖꯦꯅꯔꯦꯜ ꯄꯦꯁꯦꯟꯗꯗꯤ ꯀꯃꯟ ꯑꯣꯏꯗꯦꯕ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯃꯦꯗꯤꯀꯦꯜ ꯇꯝꯃꯛꯄ ꯀꯥꯟꯗ ꯁꯨꯝꯕ ꯑꯅꯥꯕꯁꯤꯡꯒꯤꯗꯤ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯍꯨꯟꯗꯣꯛꯑꯝꯕ ꯃꯌꯥꯝꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯏꯝꯃ꯭ꯌꯨꯟ ꯁꯣꯜꯂꯀꯥꯟꯗ ꯑꯗꯨꯅ ꯍꯦꯟꯅ ꯃꯣꯏꯗ ꯀꯩꯅꯣ ꯑꯣꯏꯔꯛꯄꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯟꯐꯦꯛꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯋꯥꯡꯉꯛꯄꯩ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟꯁꯦ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯤꯅ ꯆꯪꯕ ꯆꯪꯕ ꯉꯝꯗꯦ ꯉꯝꯗꯕ ꯃꯥꯅꯦ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ HIV ꯒꯤ ꯂꯥꯏꯅꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠꯄꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ HIV/AIDS ꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯣꯏꯅ ꯀ꯭ꯌꯨꯔ ꯇꯧꯕ ꯉꯝꯗꯕꯒꯤ ꯌꯥꯝꯅ ꯋꯥꯔꯤꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯆꯥꯅꯔꯤꯕ ꯑꯦꯟꯇꯤ ꯔꯤꯇ꯭ꯔꯣꯕꯦꯜ ꯊꯦꯔꯥꯄꯤꯁꯦ ꯁꯤ ꯈꯛꯇꯪ ꯆꯥꯔꯒꯁꯨ ꯁꯤꯒꯤ ꯀꯣꯛꯇꯦꯜ ꯊꯦꯔꯥꯄꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯄꯤꯜ ꯑꯃꯈꯛꯇꯪ ꯆꯥꯔꯒ ꯂꯣꯏꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯌꯥꯕ ꯂꯣꯏꯅꯃꯛ ꯆꯠꯂꯨꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯨꯝꯃꯝꯗꯥꯏꯗ ꯒꯨꯂꯤ ꯑꯃꯇꯪ ꯆꯥꯈ꯭ꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃꯗ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯤꯗꯥꯛꯁꯦ ꯆꯥꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯀꯅꯥꯁꯨ ꯆꯥꯅꯤꯡ ꯄꯣꯠꯇꯦꯗꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀ꯭ꯌꯨꯔꯁꯤꯅꯦꯕ ꯑꯗꯨ ꯀ꯭ꯌꯨꯔꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯁꯤꯅꯦꯕ ꯍꯥꯏꯗꯤ ARTꯒ ꯍꯥꯏꯗꯤ HIVꯒ ꯁꯥꯒꯣꯟꯅꯅ ꯍꯤꯡꯂꯤꯕ PL/HIVꯁꯤꯡ ꯑꯣꯟ ART ꯂꯩꯔꯤꯕ ꯁꯤꯡꯅ ꯇꯠꯇꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤ ꯀ꯭ꯌꯨꯔ ꯍꯥꯏꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯀ꯭ꯌꯨꯔꯒꯤ ꯂꯝꯗꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦꯀꯣ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ 2015 ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀ꯭ꯌꯨꯔ ꯀꯃꯤꯇꯤꯅ ꯑꯃ ꯑꯩꯈꯣꯏ $1 billion ꯊꯥꯗꯗꯅ ꯀ꯭ꯌꯨꯔꯒꯤ ꯔꯤꯁꯥꯔꯆ ꯃꯌꯥꯝ ꯑꯃ ꯆꯠꯊꯕ ꯍꯧꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ ꯇꯥꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯀ꯭ꯌꯨꯔꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯈ꯭ꯔꯦ ꯃꯌꯥꯝ ꯑꯃꯀꯣ ꯃꯃꯥꯡꯗ 2006ꯗ ꯑꯩꯈꯣꯏꯒꯤ ꯕꯔꯂꯤꯟ ꯄꯦꯁꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯦꯔꯤꯀꯟꯅꯦ ꯃꯥꯁꯦ ꯁꯦꯇꯜꯗꯒꯤꯅꯤ ꯃꯥꯁꯦ ꯖꯔꯃꯅꯤꯗ ꯂꯩꯕꯕꯨꯗꯤꯀꯣ ꯃꯥꯁꯤꯗ ꯕꯣꯟ ꯃꯦꯔꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ HIVꯒꯤ ꯃꯍꯤꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯀꯔꯤꯒꯤ ꯏꯂꯤꯃꯤꯅꯦꯁꯟ ꯀ꯭ꯌꯨꯔ ꯍꯥꯏꯗꯤ ꯄꯨꯔꯥ ꯏꯂꯤꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯗ ꯂꯩꯔꯕꯅꯦꯕ ꯃꯥꯒꯤ ꯁ꯭ꯇꯦꯖꯁꯦ ꯃꯥꯏꯁꯦ ꯍꯥꯟꯅꯗꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯔꯂꯤꯟ ꯄꯦꯁꯦꯟꯅ ꯈꯪꯅꯔꯝꯃꯤ ꯍꯧꯖꯤꯛ ꯇꯤꯃꯣꯊꯤ ꯔꯦ ꯕ꯭ꯔꯥꯎꯟ ꯀꯧꯏ ꯃꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯃꯦꯔꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯒꯤ ꯀꯩꯅꯣꯁꯤꯅꯤ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯂ꯭ꯌꯨꯀꯦꯃꯤꯌꯥꯁꯨ ꯅꯥꯏꯌꯦꯕꯀꯣ ꯂ꯭ꯌꯨꯀꯦꯃꯤꯌꯥꯁꯤ ꯀ꯭ꯌꯨꯔ ꯇꯧꯅꯕ ꯀꯩꯅꯣꯁꯤꯗꯩꯗ ꯃꯉꯣꯟꯗ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯗꯥꯛꯇꯔꯁꯤ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣ ꯍꯇꯔ ꯍꯥꯏꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗꯒꯤ ꯀꯟꯁꯦꯟ ꯑꯃꯈꯛ ꯂꯧꯋꯦꯕꯀꯣ ꯅꯪꯒꯤꯁꯤ ꯕ꯭ꯂꯗ ꯀꯦꯟꯁꯔꯗꯨꯁꯨ ꯐꯕ ꯌꯥꯕ ꯗꯥꯎ ꯌꯥꯔꯒꯗꯤ HIVꯁꯨ ꯐꯕ ꯌꯥꯕ ꯃꯁꯤꯒꯤꯁꯤ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯅ ꯃꯉꯣꯟꯗꯒꯤ ꯀꯟꯁꯦꯟ ꯑꯩ ꯌꯥꯔꯦ ꯍꯥꯏꯅ ꯃꯁꯥꯅ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯣꯟ ꯃꯦꯔꯣꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯗꯒꯤ ꯀꯩꯅꯣ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯔ ꯑꯃꯈꯛ ꯂꯩꯌꯦ CCR5 ꯍꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯦꯟꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯗꯦꯜꯇꯥ 32 ꯀꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯇꯥꯝꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ HIVꯅ ꯆꯪꯕ ꯉꯝꯗꯕ ꯁꯦꯜ ꯍꯥꯏꯕꯅꯦꯕ HIVꯅ ꯆꯪꯕ ꯉꯝꯗꯕ ꯁꯦꯜꯁꯤ ꯑꯃ ꯀꯩꯅꯣꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯃꯦꯔꯤꯀꯥꯗ 1 to 2%ꯗꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ HIV ꯃꯍꯤꯛꯅ ꯆꯪꯈꯤꯕꯗꯤ ꯌꯥꯕꯀꯣ ꯑꯗꯨꯒ ꯅꯥꯍꯟꯕꯗꯤ ꯁꯨꯡ ꯉꯝꯗꯕ ꯃꯁꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯥꯏꯄꯣꯊꯤꯁꯤꯁ ꯑꯃꯈꯛꯇꯤ ꯂꯩ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯂꯣꯡ ꯇꯥꯏꯝ ꯕꯦꯛ HIVꯒꯤ ꯏꯄꯤꯗꯦꯃꯤꯛꯁꯤ ꯊꯣꯛꯑꯝꯕ ꯌꯥꯏ ꯁꯤꯅꯦꯕꯀோ ꯑꯗꯨꯗꯩꯗ ꯁꯤꯡꯍꯧꯕ ꯁꯔꯚꯥꯏꯚꯦꯜ ꯈꯔ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯗꯤ HIVꯅ ꯆꯪꯕ ꯉꯝꯗꯕ ꯒ꯭ꯔꯨꯞꯅꯦꯕ ꯃꯣꯏꯁꯦ ꯃꯣꯏꯗꯨꯝꯕꯗꯒꯤ ꯂꯧꯕ ꯕꯣꯟ ꯃꯦꯔꯣꯅꯦꯕ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ 2006ꯒꯤ ꯋꯥꯔꯤꯅꯤ ꯑꯗꯒꯤ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ
ꯃꯃꯥꯡꯒꯤ ꯆꯍꯤꯗꯀꯣ 2019ꯗ ꯑꯃꯁꯨ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯋꯦꯕ ꯃꯥꯔꯆꯀꯤ ꯇꯥꯡ 3ꯗ ꯉꯁꯥꯏꯒꯤ ꯂꯟꯗꯟ ꯄꯦꯁꯦꯟꯅꯦꯅ ꯃꯥꯗꯤ ꯃꯁꯛ ꯃꯃꯤꯡ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛꯁꯦꯀꯣ ꯃꯥꯅ ꯑꯅꯤꯁꯨꯕ ꯄꯦꯁꯦꯟꯅꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯀꯦꯟꯁꯔ ꯅꯥꯏ ꯃꯉꯣꯟꯗ ꯅꯥꯕ ꯀꯦꯟꯁꯔꯁꯤꯅ ꯍꯣꯁꯀꯤꯟꯁ ꯂꯤꯝꯐꯣꯃꯥ ꯍꯣꯁꯀꯤꯟ ꯂꯤꯝꯐꯣꯃꯥꯁꯤ ꯅꯥꯕꯀꯣ ꯃꯥꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗꯅꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯕꯔꯂꯤꯟ ꯄꯦꯁꯦꯟꯗ ꯇꯧꯈꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗꯁꯨ ꯆꯞ ꯆꯥꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ 18 ꯃꯟꯊꯁꯤ ꯃꯥꯅ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯌꯦꯡꯕ ꯀꯥꯟꯁꯤꯗꯩꯗ तसेंबदी अखोइना डिक्लेयर तौबसी ममांग चही मार्च तौबे वानेबको अदुगा मंगोंद हिदाक कनो तौबा होगिबदी 2017 दनेबको अदैदा मासु हुजि फौसु दुम क्योर ओइरे हाइबगी कनो तु लेरि मोय अनी सिना पीबे एग्जांपल सि कैनोबु क्योर ओइबसे पॉसिबिलिटी लै हाइबसिनेबको सिगी लाइन सिदैदा यामना कुमांग चाखोना चंगजिली हुजिकसे जीन थेरापी इज द ओनली ऑप्शन एंड हाई जीन थेरापी से अदगी अतोप पाव अमसु तारंगनी अखोइगी उचीगुंबा केनोगुंबदा हुजिकी एचआईवी की मैसी फानबा ngame मसीदना टेक्निक अमखक सिनै मोइना कनोदा खोइना लेजर एआरटी को होइगी कनोसे खोइना यामना स्लो तम तमना सुम कनोसे तुम थादोकपा कनोसे को खोइगी जिन एडिट तौवे वानेदा जिन जी एडिट तोन बने खोइगी जिन की मागी कनो सिंगसी माना काटीना कन तौदौने चप्पदौना लोइमक मंगन बंगम हाई तारे उसीददी सक्सेस ओइबो हुजिकसे को अदुसु अनदर कनो अमनी गसाइगी ओथोपा याबगी कनो सिंगसे मथंग 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 सुम सुमाइना खोइगी कनो से खोइना चांगयेंग तोरपसिदा फेज 1 फेज 2 ने ले फेज 1 सिदना सुमबा मसा मसु एनिमल सिंगसिदा कनो कनो तौबनेबको अदगी स्टेज 2 स्टेज 10 तोरकान ह्यूमन बीइंग द ला कांदनेबा खोइना कनो तौबो मयाम सिनबा कनो तौदिसे अदुना ममांग द कमाइन तोगेबो हुजिकी एचआईवी क्योर ओइबा हुजिक लाइखबा कनो से पेशेंट अनी है तारे को सही सी तौसीदा पैसा पाइबा मैम अमा सही अखोजु क्योर होनबिरो कोइ होनबिरो ना सुमाइ तोंग लाको मैम लेबा अदुबु हाइबा प्रोसेस सिदी यामना अराइबा ओइदबा यामना रिस्की ओइबा मी अहुम क्योर ओइना होनबदा मी अनी तत्खिबा याबगी फिबम नेबको अदुना यामना रिस्की ओइबनिना मसिसी याम ओपन ओइना सिनबदी याबगी थाक्तुदी ओइद्रबा जिकसे अदुना हुजि स्कॉलरसिंग अदे एक्सपर्ट मैमना हुजि वर्क कनो तौरिबसी पब्लिक मैम सिनब यानब मोंगदा अराइबा मोंगदा साइड इफेक्ट लेरोदब मोंगदा रिस्की ओरदब मोंगदा सिनब यानब याम कन चंगजली हुजि ह्यूमन ट्रायल सि यानबगी दमकता अदो एचआईवी एड्स की एक्सपर्ट अमो ओइना मसिगी लमसिदा कुइना चंगसन बिरप मियो अमो ओइना मसिगी विजन सिदि कमाइन उबि एचआईवी एड्स एनकाउंटर तौनबा मसि क्योर से करम मतमददी एकोइना फंगबा याय नुबि मसिगी सि का रिसर्च सिदि रिसर्च नि को मसाइगी अखोइना यामना हुजिपुदी याम प्रोमिजिंग ओइबुदी लेबको हुजिक्सी मोइना कनोदा अखोइगी एम्फरना अमेरिकन की अखोइगी ख्वाइदगी चाउबा अखोइगी फंडर्स ने अखोइगी रिसर्च की फील्ड सिदैतको मोइना $1 बिलियन थाददना हुजिकी क्योर सिदा रिसर्च तौबसिदा टारगेट अमदि थम्मीबा टारगेट सि कमाइ कनोदा अखोइगी करम काना थमगेबो बाय द एंड ऑफ 2021 हाइन सुमाइन थम्मीबको हाइबा मतम जी यौदिङेदा सलाउन थोलकबसु दुम याइ असाइगी हाइदि ऑनगोइंग कनोनिनाको अदुना साइगी चप चाबा मतम से अखोइना मसिगिसी अखोइना चप चाबसे हाइबसि ngamdragasu another saigina handaki kanoda mamangi sahigina November da kanon America gi kano amadane county amadane most probably kanodo male khoigi croy na khoi sahi khudingi update tawgi meeting am khak tawebako sidaida khoigi cure committee gi mifamam khak leigiba November gi thada mang sahi gi masdaida moina punna target am khak thamgiba by the end of 2030 dadi ICIBC Maliam degi muthal asi haidi muthatpa ngamani haibagi adugumba kano amadi thamgi adu sinan saigi moigi kano gine aduga aduna taba tai lam atai da research story ba sing gisu moisu target amamam kan leijaba haiba tare adubu sangasu telasu ko akoina yati chari ba sing sina matam do bogdi ngaminaba tare adubu akoina laibak faragadi shona chanbiragadi yam athu matam da salauna tholpasudum yai karigumba thabak amma kano tawba haibasi
मागे नसाइगी मैटर ऑफ टाइम नेबा सोइन मकी कंट्रोल तो ngамगनी हाइबगी थाजबदि मालेंगी लेबा खुदिंगमकना हौजिकसी पुन्ना होनमिनादना हाइरिबा लाइना सिगी क्यूर से थीरिबनेना सा ताकपिरि याम नुंगाइजे डॉक्टर अदुगा मसिदे खितंग नाथाइजरगा मयामना ngसाइगी अवेयरनेस केनो तोबा मतमसिदा यामना तोइना पनबदि नतबा अदुगा खंजनबददि यामना कानबा अखोइगी मदर टू चाइल्ड ट्रांसमिशन अदुगा डिस्कॉर्डेंट कपल हाइबसिगी मतांगदा वाफम यस तसेंबदि मदर टू चाइल्ड ट्रांसमिशन से होजिकति मिसनॉमर ने लौरे अखोइना मिसनॉमर ने आइदि ममिंग सि लान कनो तोबने हाइदि मदर ने पलजे मदर द ngakta blame तोबगी मोंग ओइन खर चले दुना होजिकति पेरेंट्स टू चाइल्ड ट्रांसमिशन है ना दुमाइना ओइना थमे होजिकसे तसेंबदि सि मोड ऑफ ट्रांसमिशन की मनुंग चलली मासे साइगी मेन ओइना लेरिबा अहुम साइगी माई सेक्सुअल ट्रांसमिशन फ्रॉम इन्फेक्टेड मदर टू चाइल्ड अदगी मागी ब्लड टू ब्लड साइगी कनो से अहुम सिगी मनुंगदा मदर टू चाइल्ड जो अनदर मागी रूट ऑफ ट्रांसमिशन की अमनेबको अदुबु मसिगी सिसु अखोइना याम लाइन कंट्रोल तोबा यारे होजिकति ही दिस बिकॉज ऑफ एआरटी होगी कनो से अखोइगी प्रेग्नेंट मदर से हेदी हेक मिरो लकपा अदुगी ममांगदगी करिगुंबा अखोइना अंगांग लेनबगी प्लान तोबा कन लेरगदि को अखोइना मसे एआरटी सि हानंगन कन तोहरगदि माइना साइगी वर्टिकल ट्रांसमिशन हेदी मामा देना मचादा महिसी लांजनगिबा याबगी कनो से याम लाइन कनो तोबा यारे ममांग दे खर लेरमी प्रोग्राम खर को नेविरपिन प्रोजेक्ट काइन लेरमे खोइ अंगांग उनरमदाइ दे गुली अमा पिजबा आदि पोलकपा अंगांग मचादु देदा खोइगी कनो से 2 मिलीग्राम पर केजी बॉडी वेट की सांग ड्रॉप पिथक पखतक काइन वन टाइम ने दुदी अदुना भौदा 30% मुक लेरमबसिदगी 10% हाइदन मंगमेबको हुजिकती अखोइना एआरटी से कनो तोगदी अखोइना ngana चाहौरगदी मागी वायरस मसिंग से वायरस मसिंग सी लेस देन 1000 की मखादा लेरगदी पार्टिकल ट्रांसमिशन सी गाइडलाइन की मतुंगिनदी ऑलमोस्ट नेग्लिजिबल हाइबको अदुना अखोइना एआरटी से फजना चारगा मान स्टेबल ओइबो ओरगदी मदर टू चाइल्ड ट्रांसमिशन से सी ऑलमोस्ट 100% कंट्रोल तोबा यारे हुजिकती को मयाम की मियेंग दे अखोइगी मतै मनाव लेमनारे को मासु नुपा दुपा अमदि नुपी सुपा अमनी हाई सिगी कनोगी जनरल कंसेप्ट नेबको अदु मसी ओइते पॉजिटिव ओइदबा मयाम लay डिस्कॉर्डेंट हारगदी मोय अनि नुंगदा अमा पॉजिटिव ओइबा अमन ओइदबा हाइबनेबको डिस्कॉर्डेंट कपल लाइसे अदु हुजिकती याम एडवांस रेमिना हो तौबदी खोइगी कनोसिदा खोइगी मणिपुर गे लेगिबा कनोसिदा को सोसाइटी सिदैदा मतम ममांग लेमिदना खोइगी मचानुपासिंगसिना ड्रग की कनो हैबिट लेदा लाइसुदना मोय लोंगबिरगा नुपी थिजलदी फरनी गाइन आइदे साइ मनुंगदा करी महि यावखरगेदी खंगौदबको अदुना मरमोदा मरा लेजदबा नुपी मयाम अमा इन्फेक्टेड ओरपगी लेहिदनको मोय मरक्सिदसु हौजिक हारिसे खोइगी पॉजिटिव ओइदबा भारी अमा कनो यावरियो मसिगी स्टडी अंख तब याम टेंटकना पल्लबदको खोइ यूसीएलए आईसीएमआर प्रोजेक्ट ना कपल स्टडी नाम खक कनो तौगिबो मरैदा अखोइना खंगबंगमी मदुदी डिस्कॉर्डेंट कपल की परसेंटेज खोइ मणिपुर याम वांगे अराउंड अबाउट 11% दुमाइना ओइखिबको हाइसे 1997 दा तौगिबा कनोने अदुगी अदु मतमदुदा आइसु आईसीएमआर दा लेरी अदुगी प्रोजेक्ट तो आइसु दुम कनो तहोगी यावजाव अदुना खोइगी मणिपुर दा फंगिबा स्ट्रेन सिबो मदुदगी खंगौबने खोइना सगी सब टाइप एना लेरी खोइगी नंगन आईसीआईबी 1 सिदैता सब टाइप सी ई अमसुंग बी बी थाईलैंड फंगबगा माने थाई बी एनसु खंगने अदुगा मेन अयाम्बा कनो मेजर ओइबा सब टाइप सी सिनेबा खोइ इंडिया की मेनलैंड अतै दिसु लेजा यामना सी ngakta ओइबा अदुना अखोइना डिस्कॉर्डेंट कपल सिंगसे सी हुजिक सपोज खुदमना हाबदा नुपा से पॉजिटिव ओरे नुपी से नेगेटिव ओरे को अदो एगदी कमाई तौदना खोइ नुपी सिदैता पॉजिटिव जो ओहेंदबा अंगांगसु लेबा यानगदे गाइसलो यारे बसिक अदो दिस बिकॉज ऑफ एआरटी याम नगाइजी डॉक्टर मरिक चुमना थंबिरी डॉक्टर की अखोइना खंगजनिंगबदी मयाम अमनी लेजरिसे अदुबु अखोइगी मतम से तकनबु ओइबनिना ngasiगी दमक्तदी अखोइ लोइसनबगी पुंफम अदु योक्सिनजरले डॉक्टर अदुबु डॉक्टर ना चिल्लबा मतम क्या काइथोकपिदुना स्टूडियो लेंबिरपगी दमक्ता मसिम थैंक यू थैंक यू मसिनी ngasiगी अखोइगी हेल्थ एंड वेलनेस की थौरम हाइरिबा यामना साथीरबा मियोइबदा यामना चावना सिंगनरिबा एड्स अनक्पा मतम सिदा अखोइ मसिगी क्योर फंगबा ngamba ओइरसनु हाइबसी थमजरगा ngasiगी दमक्तदी येंबिरिबा ख्वाइ खिबिक्तगी काइननबया थंनिजरी पिनबिरसी